ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥ ꯋꯥꯡꯈꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯖ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ, "ꯏꯃꯥꯒꯤ ꯂꯥꯏꯖ, ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ, ꯗꯥꯛꯐꯝ ꯑꯃ ꯂꯩꯈꯤꯕꯗ ꯅꯨꯄꯤꯗꯤ ꯃꯍꯥꯛꯀꯤ ꯏꯖꯠ ꯂꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯅꯑꯣꯡ ꯅꯇꯧꯗꯨꯗꯤ ꯃꯤꯅ ꯉꯥꯡꯅꯒꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ, ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯦꯀꯣ." ꯂꯥꯏꯖ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯅꯪꯁꯤꯗꯤ ꯄꯪꯉꯤꯍꯦ꯫ ꯑꯩꯅ ꯂꯩꯀꯥꯏꯁꯤꯒꯤ ꯀꯔꯤ ꯐꯠꯇꯅꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ? ꯌꯨꯝꯁꯤꯒꯤ ꯃꯥꯏ ꯈꯨꯅꯕ ꯊꯕꯛ ꯑꯩ ꯇꯧꯗꯦꯗꯅ꯫ ꯈꯔ ꯂꯥꯡꯖꯕ ꯃꯁꯤꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯕꯨꯅꯦ ꯏꯃꯥ, ꯅꯨꯄꯥꯁꯦ ꯃꯌꯥꯝ ꯀꯣꯏꯔꯒ ꯃꯌꯥꯝꯗꯨꯗꯒꯤ ꯑꯐꯕ ꯑꯃ ꯈꯟꯒꯗꯕꯅꯤ꯫ ꯑꯃꯃꯝ ꯀꯣꯏꯔꯒꯗꯤ ꯀꯃꯥꯏꯅ ꯑꯐꯕ ꯈꯟꯗꯣꯏꯅꯣ? ꯄꯪꯉꯤꯍꯦ ꯏꯃꯥꯁꯤꯗꯤ." "ꯍꯩ, ꯅꯪ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯔꯦ ꯍꯥꯏꯔꯒ ꯂꯦꯝꯖꯔꯤꯔꯣ? ꯍꯥ? ꯂꯦꯝꯖꯔꯤꯔꯕ? ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯍꯟꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧꯕꯒꯤ ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯑꯣꯏꯅ ꯄꯣꯛꯍꯜꯂꯝꯃꯤꯅꯣ? ꯁꯛ ꯐꯖꯔꯨꯔꯕꯅꯤꯅ ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯂꯩꯔꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯂꯣꯏꯅ ꯅꯨꯡꯁꯤꯕꯅꯤꯗꯅ." "ꯍꯩ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯤ ꯑꯅꯤ ꯇꯣꯡꯕꯁꯦ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯍꯥ? ꯏꯃꯥꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ." ꯃꯦꯝꯆꯥ ꯃꯆꯥꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯈꯩ ꯃꯇꯣꯝꯇ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩ꯫ "ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯅꯨꯄꯥꯕꯨ ꯀꯩꯅꯣ? ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯁꯤꯡꯁꯦ ꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯀꯣꯛ ꯈꯜꯂꯒ ꯂꯩꯔꯒ ꯂꯣꯏꯔꯗꯨꯕꯨ꯫ ꯑꯗꯨꯕꯨ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯑꯃꯠꯇꯗꯤ ꯌꯥꯎꯗꯦ꯫ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ ꯉꯥꯛꯇ꯫ ꯑꯁ, ꯒ꯭ꯌꯥꯟꯒ ꯇꯥꯖꯗ꯭ꯔꯦꯗ꯫ ꯀꯥꯟꯅꯗꯦ, ꯏꯇꯥ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ꯫ ꯏꯃꯥ, ꯑꯩ ꯏꯇꯥ ꯊꯣꯏꯕꯤ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯥ ꯊꯣꯏꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯃꯥ ꯏꯄꯦꯝꯃ, ꯃꯤꯒꯤ ꯃꯆꯥꯗꯤ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ." "ꯍꯣꯏ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ ꯁꯦꯟ ꯄꯥꯏꯕ ꯅꯠꯇꯕꯅꯤꯅ ꯁꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯏꯇꯥ ꯍꯣꯏꯗꯧꯅ ꯁꯦꯟ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦꯗꯣ, ꯑꯗꯨꯅ ꯁꯨꯗꯕ ꯌꯥꯗ꯭ꯔꯕ." "ꯏꯁ, ꯌꯥꯔꯦ ꯏꯕꯦꯝꯃ, ꯈꯪꯖꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯠꯆꯗꯦꯀꯣ꯫ ꯄꯥꯕꯨꯡ ꯂꯩꯔꯤꯉꯩ ꯄꯥꯕꯨꯡꯅ ꯁꯨꯔ ꯅꯣꯝꯂꯒ ꯈꯔ ꯇꯥꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯕꯒꯤ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨꯅꯦ ꯋꯥꯕꯗ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ." "ꯍꯣ, ꯑꯗꯨꯅꯦ, ꯏꯇꯥꯒ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯤꯌꯦ꯫ ꯏꯇꯥꯒꯤ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯄꯥꯕꯨꯡꯅ ꯋꯥꯠꯇꯅꯕ ꯂꯟ ꯊꯨꯝ ꯂꯣꯏꯅ ꯑꯋꯥꯠꯄ ꯂꯩꯇꯅ ꯊꯅꯝꯃꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯕꯨꯡ ꯂꯩꯔꯕꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨꯔꯥꯏ ꯆꯦꯜꯂꯒ ꯂꯩꯔꯦ꯫ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯌꯣꯟꯕ ꯈꯔ ꯆꯠꯄ, ꯑꯩꯅ ꯌꯨꯝꯁꯤꯗ ꯐꯤ ꯐꯅꯦꯛ ꯁꯥꯗꯨꯅ ꯁꯦꯟ ꯇꯥꯟꯕ꯫ ꯈꯦꯠꯅꯗ꯭ꯔꯥ?" "ꯍꯣꯏꯁꯦ, ꯅꯪꯒꯤ ꯋꯥꯁꯦ ꯌꯧꯈ꯭ꯔꯅꯤ, ꯂꯣꯏ ꯇꯣꯛꯑꯣ꯫ ꯑꯗꯣ ꯏꯇꯥ ꯊꯣꯏꯕꯤ, ꯃꯅꯤꯡꯒꯤ ꯇꯥ ꯃꯦꯔꯥꯗꯣ ꯅꯪꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯣ?" "ꯏꯇꯥ ꯂꯥꯏꯖ, ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ? ꯃꯤꯉꯝꯖꯗꯕ ꯇꯥ ꯃꯦꯔꯥꯗꯣ ꯑꯃꯨꯛ ꯅꯪꯅ ꯅꯨꯡꯁꯤꯕ ꯍꯧꯖꯤꯜꯂꯤꯗꯨꯕꯣ?" "ꯑꯁ, ꯅꯠꯇꯦꯕ. ꯑꯩꯅ ꯁꯨꯝ ꯇꯥ ꯃꯦꯔꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯅꯨꯡꯁꯤꯕꯒꯤꯅꯦꯕ꯫ ꯑꯗꯣ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕ ꯅꯪꯉꯣꯟꯗ? ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯏꯪꯒꯤꯠ ꯑꯃ ꯇꯧꯈꯤꯕꯅꯦꯕ." "ꯏꯁ, ꯏꯪꯒꯤꯠꯀ ꯇꯧꯁꯜꯂꯤꯕ? ꯏꯕꯦꯝꯃ, ꯅꯪ ꯑꯃꯅꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯍꯦ, ꯁꯣꯏꯖꯁꯅꯤ꯫ ꯑꯁ, ꯃꯥꯒꯤ ꯀꯥꯔꯟꯁꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯈꯨꯝꯗꯦ." "ꯍꯣ, ꯅꯨꯡꯁꯤ ꯍꯥꯏꯕꯅꯦ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯇꯥ ꯃꯦꯔꯥꯗꯣ ꯊꯦꯡꯅꯩꯌꯦ꯫ ꯑꯗꯨꯗ ꯊꯣꯏꯕꯤ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯂꯥꯏꯖꯗꯣ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯌꯦꯅ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨꯀꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄꯅꯦ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯒꯦꯅ ꯍꯥꯏꯔꯝꯃꯕꯅꯦ." ꯊꯣꯏꯕꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯥꯏꯖ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯍꯥꯛ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ. ꯁꯛ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯃꯥꯅ ꯂꯣꯏꯅ ꯌꯥꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯅꯁꯨ ꯁꯦꯟ ꯄꯥꯏꯕ ꯅꯨꯄꯥꯁꯤꯡꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯂꯥꯡꯗ ꯊꯨꯍꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯊꯣꯏꯕꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯂꯥꯏꯖ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ. ꯃꯥꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯆꯥꯎꯊꯣꯏ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯏꯖ ꯆꯥꯎꯊꯣꯏ ꯎꯕꯗ
खरा तनबगुम तौई अदुबु माना तन्ना तन्ना लाकपना चौथोईगी मनाक यौरक्लमी चौथोईना असुमना हाइरई लाइजा कराई चलोरिनो अइदि ngसाइदगी नखोईगी थोंगाल सिदा ngaibada nang thorokpra haini yengbada kari tawbla ino aigi nungsibigi manakta lakpabu karigi haiba ma leibro nangi saktam se uningduna laibani ta saw thoi yam to ina ikhoi lekai sida lakano lekai sida leiriba mi oi sing se aibu yengsit ba ngaktani aduna ta saw thoi na toina lakladi aibu phajana haina biroi hoi aisu khongi adubu nangi saktam se hekta uningi aduna lakpani ado si Laisa saw thoi na pirak libado yengi sen oirambadуда laisa mamon tawri chaw thoi na asumna hairei amu kang matam su yorokle aduna aina nangi kari no leinaba haidana pibani selo aina kaithel dagi nangi phi phane purit legi khanmani ado aina leibado nangna masudo pamdradi haidana nangna leisana boy na pibani chaw thoi na pirak liba sen ado laisa loksili ngasai dagi isaw na leiramba ado kari mata tawramde nokmi tawraga sauthoi asumna hairi ta sauthoi andudi aisu jangkhragi ko ta sauthoi so yumda hanbiro ko matam se thengkhreba ai imana nganglam lani thokhibadagi halaktre haina adudi ai sangle ko laisa asi hairaga chauthoi na wa haiba nangdaba makhai jangkhirami chauthoi so karimata haiba nang haudraba aduda masu mayumda hankhirami asabtan mit adusu haukhiduna matam khara haukhirami thawana itaw tomba ai laise yam sauni kari tawrgi ta ida ai bu nupi kana koige kanam koide aduga laise mana nupa na hairpa khuding yaba nupa kian mana koisi masing thiba phau thiba ngam leidori asuk yam na mit yam nupi as ida masak phajabi nupi koirabadi khara waba khara sakpa thengna tabani ni ida madu yar aingon dagi lokthokpa sathokpa tawkhriba mayam do are manati laise mahak aina kari tawge habada khangani ai se thawan sendoi sawa sanahalgi machanupa thawan khangidana mahak aina kari tawge habado maming khaktamak laija ohingi aingonda oidaba singnaba mahak matawgi maongduda tombana asumna hairi ida nangna asok yamna sauri se kari tawrage karigumba amadi tawramgani kaidawrage ida tomba ngarang se laijida unaba chatpane adugadi makhoi manaki lar chudanaba mira habra maduga unaduna noknutuna wari sanaram libane aina makhoi manak sangsidaga asumna haibane asi hairaga thawan wari lirei laija kanano made nangdi sida kadoriba laija thawan changlatlaga adumna hairakpaduda ithak thakatli adubu karisu tawdaba saraga kaina ta thawan kaidaurage leikaigi ibunga wari sumna sanarambane leikaigi nabunga lamhangsida chumna wari sabiyabro henupa nang laijagi kanano ha thawan asi hairaga merabu illi mera sutapna karino khut hana yawbirakliba ai somna khalibado achumbane laije ibani nuksina jabane meragi wada tabada thawan sauningna meragi mamaida kinna thilei merado uttuna tukhirami adumna tawrakpaduda laija thawan bu singthoklaga thawangi mamaida khupakna tharei aduga yamna sauna laija thawanda asumna hairei nang hekta mangonda khuthabi yabro ha mase ai ga nuksina jaba nang kaidoge habano yare ai nang ga ngasidagi amohana loinaroi chakrosalo laijagi wafam aduda thawana sauna hairei adu yamna napal kaba nupi nupi amoiraga namit adu yam hoi nang nupi ne ai na nupa nang aina kaidoge asi hairamlaga thawan mafam adudagi yamna sauna sakhirami asumna mataw tombada wari lirami wari sing adu taraga tombana asumna hairei laija mahakso mamiti yam adubu itaw phattabadi tawgunu nupida pabungi maisu khariyam itaw tomba ai laijabu hatgadaba nate mabu aina namdana chelaka ai mabu lawba ngamdare hairaga sen khara magi wakongsen moina haibada pikhraga loire matam aduda mana napal karibadu kabriyengke mana koiriba nupasingda koibriyengke aigi ikhongshida turagadanima khangane aina khangani hairibasinima asumna thawan yamna sauduna hairami asumna thawan amadi tomba wari ngihak sanaraga mayumda hanarasi hairaga hanakirami asumna namit adusu haukhirami laija mahak nupasing unaba lepamde namit khuding nupasin sinduna unarami
ꯎꯅꯔꯤꯕꯗꯨ ꯆꯨꯝꯅ ꯎꯅꯕ ꯅꯠꯇꯦ, ꯅꯨꯄꯥꯁꯤꯡꯗꯒꯤ ꯁꯦꯟ ꯂꯧꯍꯧꯕ ꯉꯥꯛꯇꯅꯤ꯫ ꯃꯃꯥꯅ ꯉꯥꯡꯂꯕꯁꯨ ꯆꯩꯔꯕꯁꯨ ꯂꯥꯏꯖꯗꯗꯤ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯂꯥꯏꯖꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯇꯤꯟꯅꯕꯤꯔꯝꯗꯦ꯫ ꯂꯥꯏꯖꯕꯨ ꯈꯔ ꯈꯔ ꯇꯤꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯊꯣꯏꯕꯤ ꯈꯛꯇꯅꯤ꯫ ꯊꯣꯏꯕꯤ ꯃꯍꯥꯛꯁꯨ ꯂꯥꯞꯅ ꯇꯤꯟꯅꯕꯅꯤ꯫ ꯅꯣꯡꯃ ꯂꯥꯏꯖ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯦꯔꯥ ꯃꯍꯥꯛꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯏꯖ, ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯃꯦꯔꯥ? ꯂꯥꯏꯖ, ꯑꯩꯗꯤ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯃꯤ ꯅꯠꯇꯦ꯫ ꯅꯪꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯋꯥꯠꯄ ꯂꯩꯇꯕ ꯃꯆꯥꯅꯤ꯫ ꯅꯣꯡꯃ ꯊꯋꯥꯟꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯩꯗꯤ ꯈꯠꯅ ꯆꯩꯅꯕꯁꯨ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯂꯥꯏꯖ, ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯒꯦꯔꯥ? ꯀꯩꯅꯣ ꯇꯥꯃꯦꯔꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩ ꯃꯗꯨ ꯉꯝꯃꯣꯏ꯫ ꯃꯈꯣꯏꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯇꯥꯃꯦꯔꯥ ꯅꯪ ꯈꯛꯇꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯏꯃꯥꯅ ꯑꯩꯕꯨ ꯄꯥꯝꯂꯛꯑꯣꯏ꯫ ꯇꯥꯃꯦꯔꯥ, ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯥꯏꯕꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯋꯥꯔꯤ ꯇꯣꯛꯁꯤ꯫ ꯌꯥꯔꯦ, ꯍꯧꯗꯣꯔꯛꯑꯅꯨ꯫ ꯑꯩꯗꯤ ꯇꯥꯃꯦꯔꯥ ꯈꯛꯇꯃꯛ ꯅꯨꯡꯁꯤꯒꯅꯤ꯫ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯔꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯃꯦꯔꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯌꯨꯝꯗ ꯆꯪꯅꯔꯁꯤ ꯍꯥꯏꯔꯒ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯤꯕꯨ ꯏꯃꯥꯅ ꯍꯥꯏꯕ ꯉꯥꯡꯕꯁꯤ ꯇꯥꯔꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯇꯥꯔꯔꯣꯏ ꯍꯥꯏꯕ꯭ꯔꯕ? ꯏꯃꯥ, ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯅꯣ? ꯅꯪꯁꯤ ꯅꯨꯄꯤꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯐꯕꯅꯤ ꯈꯜꯂꯤꯔꯥ? ꯃꯗꯨꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯔꯛꯀꯅꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯉꯥꯡꯉꯤꯁꯦ꯫ ꯏꯃꯥ, ꯑꯩꯅ ꯃꯣꯏ ꯀꯣꯏꯕ ꯅꯠꯇꯦ, ꯃꯣꯏꯅ ꯑꯩ ꯀꯣꯏꯕꯅꯤ꯫ ꯁꯤꯕꯨ ꯑꯩꯅꯔꯣ? ꯍꯩ, ꯅꯨꯄꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯌꯥꯔꯤꯕ ꯅꯪꯒꯤꯁꯨ ꯅꯔꯥ ꯂꯩꯇ꯭ꯔꯣ? ꯅꯔꯥ ꯂꯩꯇ꯭ꯔꯕ? ꯅꯪꯅꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯤꯀꯣ ꯅꯪ꯫ ꯇꯨꯡꯒꯤ ꯈꯜꯂꯨꯀꯣ, ꯇꯨꯡꯒꯤ ꯈꯜꯂꯨ꯫ ꯍꯌꯦꯡ ꯏꯃꯥꯕꯨ ꯃꯥꯏ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏ꯫ ꯅꯪ ꯃꯁꯤ ꯈꯪꯉꯨ꯫ ꯐꯠꯖꯔꯤꯕ ꯅꯁꯛꯇꯣ ꯊꯝꯆꯦꯠ ꯃꯥꯜꯂꯛꯄ ꯁꯣꯏꯔꯣꯏ꯫ ꯏꯃꯥꯗꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ, ꯏꯃꯥꯒꯤ ꯃꯥꯏ ꯆꯣꯞꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ꯫ ꯃꯦꯝꯆꯥ ꯑꯁꯤ ꯍꯥꯏꯔꯒ ꯏꯪꯈꯣꯜꯗ ꯍꯤꯟꯖꯥꯡ ꯍꯦꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯃꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯎꯅꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ, ꯂꯥꯏꯖ, ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯅꯪꯁꯦ ꯄꯨꯔꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯔꯤ꯫ ꯑꯁ, ꯀꯥꯏꯗꯒꯤ ꯆꯦꯟꯕꯅꯣ? ꯅꯪ ꯁꯨꯕ, ꯑꯩ ꯍꯧꯖꯤꯛꯅꯦ ꯌꯨꯝꯒ ꯄꯥꯟꯕ ꯉꯝꯖꯔꯣꯏꯀꯣ꯫ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯃꯇꯝꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯉꯥꯏꯗꯨꯅ ꯂꯥꯛꯏꯗꯅ꯫ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯍꯜꯂꯁꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯅꯦ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ꯫ ꯑꯩ ꯌꯨꯝ ꯄꯥꯟꯕꯒ ꯉꯝꯖꯈꯤꯔꯣꯏ꯫ ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯆꯤꯡꯂꯦꯟ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡ ꯉꯁꯤꯁꯨ ꯇꯥꯔꯒ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯐꯝꯗꯤ ꯅꯪꯅ ꯌꯥꯕꯤꯗ꯭ꯔꯕ? ꯀꯔꯤꯅꯣ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯣ? ꯑꯩ ꯍꯧꯖꯤꯛ ꯌꯨꯝ パンꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯦꯗꯅ꯫ ꯅꯪꯅ ꯄꯥꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯦꯡꯈ꯭ꯔꯣ, ꯀꯣꯏꯈ꯭ꯔꯣ, ꯑꯗꯨꯒ ꯍꯦꯛ ꯂꯨꯍꯣꯡ꯫ ꯑꯩꯗꯤ ꯉꯝꯈꯤꯔꯣꯏ꯫ ꯂꯥꯏꯖ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯟ ꯂꯥꯏꯖꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯂꯥꯏꯖ, ꯅꯪꯁꯤ ꯑꯗꯨꯝꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯩꯅ ꯈꯪꯂꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯈꯪꯖꯤꯟꯅꯗꯕ ꯁꯥꯔꯒ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯐꯝ ꯇꯥꯗꯅ ꯆꯠꯈ꯭ꯔꯦ꯫ ꯐꯔꯦ, ꯉꯁꯤꯗꯒꯤ ꯑꯩ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯒꯦꯀꯣ꯫ ꯆꯤꯡꯂꯦꯟꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯥꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯊꯋꯥꯟ ꯑꯗꯨ ꯂꯦꯞꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯈꯔꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯜꯂꯤ꯫ ꯈꯟꯅ ꯈꯟꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯊꯋꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯒ ꯍꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖꯅ ꯊꯋꯥꯟꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯈꯔꯒ ꯁꯥꯎꯅ ꯂꯥꯛꯄꯗꯨꯗ ꯑꯩꯅ ꯆꯠꯄ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪꯅ ꯑꯗꯨ ꯍꯥꯏꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯇꯨꯡꯗ ꯃꯊꯧ ꯇꯥꯔꯛꯀꯅꯤ꯫ ꯑꯩꯒꯤ ꯋꯥꯍꯩꯗ ꯅꯪ ꯉꯥꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯋꯥꯍꯩ ꯉꯥꯏꯗꯧꯔꯤꯕ? ꯅꯪꯅ ꯁꯦꯟ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯦꯅ ꯃꯨꯛꯆꯔꯤꯔꯣ? ꯍꯣꯏ, ꯑꯩꯁꯨꯅꯦ ꯆꯔꯥ ꯍꯦꯜꯂꯒꯗ ꯂꯩꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯃ ꯅꯠꯇꯦ꯫ ꯍꯟꯗꯣꯛꯆꯠꯀꯦ꯫ ꯂꯥꯏꯖꯒꯤ ꯑꯗꯨꯛ ꯅꯥꯄꯜ ꯀꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯋꯥꯟ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯊꯋꯥꯟ ꯂꯥꯏꯖꯗ ꯁꯥꯎꯅ ꯌꯦꯡꯂꯒ, ꯍꯦ ꯂꯥꯏꯖ, ꯅꯪ ꯅꯨꯄꯤꯅꯤ, ꯅꯨꯄꯤꯅ ꯑꯗꯨꯝ ꯅꯪ ꯍꯥꯏꯒꯗꯧ ꯅꯠꯇꯦ꯫ ꯍꯥꯏꯒꯠꯂꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ? ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯇꯥꯎꯁꯤꯡ, ꯅꯨꯄꯤꯁꯦ ꯐꯥꯖꯤꯜꯂꯨ, ꯑꯗꯨꯒ ꯄꯨꯔꯁꯤ꯫ ꯊꯋꯥꯟ ꯂꯥꯏꯖꯕꯨ ꯐꯥꯔꯒ ꯃꯆꯤꯟ ꯑꯗꯨ ꯂꯥꯎꯗꯅꯕ ꯐꯤ ꯑꯃꯅ ꯀꯤꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯃꯇꯥꯎ ꯑꯃꯒꯤ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯋꯥꯟꯅ ꯅꯝꯗꯨꯅ ꯂꯥꯏꯖꯕꯨ ꯆꯦꯜꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯊꯋꯥꯟꯒꯤ ꯃꯄꯥꯕꯨꯡꯅ ꯄꯥꯎ ꯍꯟꯕ ꯑꯍꯜ ꯑꯅꯤꯒ ꯂꯣꯏꯅꯅ ꯆꯠꯂꯝꯃꯤ ꯌꯨꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩ ꯊꯋꯥꯟꯅ ꯂꯥꯏꯖꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯈꯪꯂꯝꯂꯅꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯨꯛꯅꯕꯗ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯑꯩꯁꯦ ꯊꯋꯥꯟꯅꯤ ꯊꯋꯥꯟ ngasi aina nangbu sielibase nangbu lawge haina sienba nate nangna aingonda tawkhibasingdo madugi laman horen yumsidagi nakhong thangdokhibaduna yumsida anirak suna nakhongodo thangjilakadaba nate aina nangi mama loina nakhoina haiba sena du pigani aduga nangdi aina aigi nupi oina suloksiloi khangaba thawan laijada asi hairamlaga mapana thokhiram laija thawan gi wahai singa du taraga matomda kapsaram mana thawanda tawkhriba singa do amamta ningsinglei mikop aduda laija matomta kapsaduna leirami asumna matam su tapna tapna haukhibana namidang wairam yauraduna laija thawan gi sagai gi ahal singa loinaraga mayumda chatkirami asumna namit adusu haukhiduna matam khara haukhiram nongma thawal gi mapa sana hal masabu mapanda kauthoklaga wari sanarami ipagi thawan nangbu laune ipaga wari sasine babong kari haige kidorge babong matam su khara haukre ado lohong basi kamai tawsige ipa isa tanaba natana kana su leiti nama leidana nama ga tanani haibasu nati nupi mayum nadi lohong bagi wa haining lambani babong nasa nupi do lobo ngamjaroi nupi do ga lohong ba nasa ngamaroi macha nupa gi wadu tabada sana hadi ngangai aduga macha nupa da yenglaga khari noni thawan nangna haribadubo madubu karam wafamno nupi bu lawbo ngamlare hariba sibu hongnabrani babong hongnadaba madu karisu thoidokte nasagi wadi nupi do aigi nupi oibada matik jatre aduna ai lawroi nupi dugi mamal oina semkhar pithoklaga losinarase thawan karino nangna haribado ha nangna haridu karino haiba nupi bu chelaga lawbo ngamlare hariba sibu napa aisi lekai miyam asida sofalage haribro ha nupi bu hekta pamlaga lawba pamdraga top madu yabro babong madugi wapumaksu nate nupi do afaba nate mamit yambi nupadagi lawthok chathokpi nupi ne adugumbi nupi aduna hayeng yumsida mawoiraga babunggi seba tawbada macha moina aina babungda paplang boina thokani babung thawan babung nasadi mapukshi magi nupi da lawsinba ngamai asi hairaga thawan thongalomda thokhiram sanahal machabu yengduna lehawi asumna matam masu tapna haukhibana tha ani haukhiram thawan di laijabu lawba ngamnaroi haiduna leikhiram nupi mayumna thawan hoida irang thogalami adubu madu pumnamak thawana thingnarami laijagi mama memchana nongma thawan hoida laktuna thawan ga sanahalga wari sanarami nangna tawribadubu asumbani khanbra nupi amagi punsi izat nangna karisu leitana khanba yabra memsana ngangli sakli mayam adu thawan karisu khumlamde sanahalna oina tapna khumlei chumi bem saufam thoi ibemana hairiba adu susum aigi isa asina phattabadagi tawribani nang tadasu gyan ama tadri bem tada madu hekta yabrani gyan tadre hairaga hekta yabra aigi isa nupi asibu kari oina ubige tadasu nasa nupi yawramlaga nasa nupi da aigi isa da thokliba asigumna thoklabadi tada nang kari khangadage amukta haibiyuni kari khangadage ba hoi bem ibemana haibiriba asisu aranba amatta yawti loina chum adubu ibema angangsinggi wakhal manaraktaba nang tadasi kari haigadabano khangtri nang tadadi ibemagi isa nupi do ima woina loksingi haina khanman adubu isa nupa sina ibemagi isa nupi do kari karamna yakhidabano khangdra lohongba ngamlaroi haina khangduna leikreni memsa adu thawanda onsilaklaga wa kaya ama hairi thawan su khumlei asumna memsa amadi sanahal thawanga yamna khanarami adubu khatnarabasu ngangnarabasu nupana lauroi hairabada memsa upai leiramde adubu memsana masa nupi bu chelaga luhongdabagi masa nupi gi wakong sen laurami thawan hoisu moina piyu haiba sensing du piram asumna laija mahakna leisaringai tawkhriba adu khongfam ama soikhiba aduna ngasidi
ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯣꯏꯅ ꯇꯤꯟꯅꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯂꯥꯏꯖꯥ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯌꯥꯝꯅ ꯉꯥꯡꯂꯝꯃꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯉꯁꯤꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯃꯥꯏ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯁꯥ ꯑꯗꯨ ꯃꯥꯡꯂꯒ ꯂꯩꯔꯕꯅꯤꯅ ꯒ꯭ꯌꯥꯟꯗꯣ ꯇꯥꯔꯝꯂꯅꯤꯅꯦ ꯁꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯥ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯃꯤꯅꯣꯛ ꯃꯩꯁꯥꯇꯅ ꯌꯣꯝꯗꯨꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ ꯃꯇꯝꯗꯨꯗ ꯅꯪꯅ ꯇꯥꯈꯤꯕ꯭ꯔꯥ ꯏꯠꯈꯤꯕ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ ꯃꯃꯥꯅ ꯉꯥꯡꯕꯗꯨꯗ ꯂꯥꯏꯖꯥ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯤ ꯂꯥꯏꯖꯥ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥ ꯏꯃꯥꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯆꯥ ꯁꯣꯏꯈ꯭ꯔꯦ ꯏꯃꯥꯒꯤ ꯃꯥꯌꯣꯛꯇ ꯏꯃꯥꯅ ꯉꯥꯡꯕ ꯅꯆꯥꯅ ꯇꯥꯔꯨꯗꯕꯅ ꯉꯁꯤꯗꯤ ꯅꯆꯥ ꯈꯣꯡꯐꯝ ꯁꯣꯏꯔꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯏꯃꯥ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯩ ꯅꯪꯅ ꯉꯥꯡꯕ ꯇꯥꯅꯤꯡꯗꯦ ꯃꯤꯗꯤ ꯅꯨꯄꯥꯅꯤ ꯅꯪꯕꯨ ꯂꯧꯗ꯭ꯔꯕꯁꯨ ꯂꯩꯁꯥꯕꯤ ꯑꯃ ꯂꯧꯈꯤꯕ ꯌꯥꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯩꯈꯥ ꯇꯥꯔꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀꯅꯥꯅ ꯅꯪꯕꯨ ꯂꯧꯕꯤꯗꯧꯔꯤꯒꯦ ꯅꯁꯛ ꯐꯖꯩ ꯍꯥꯏꯅ ꯀꯩꯗꯧꯗꯧꯔꯤꯒꯦ ꯁꯛ ꯐꯖꯩ ꯍꯥꯏꯅ ꯅꯥꯄꯜ ꯀꯥꯔꯨꯔꯕꯗꯤ ꯂꯩꯅꯝ ꯌꯥꯎꯗꯕ ꯂꯩꯔꯥꯡ ꯑꯣꯏꯕ ꯇꯥꯕ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯗ ꯆꯩꯕ ꯌꯥꯕ ꯆꯩꯔꯝꯂꯒ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯏꯖꯥꯁꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ ꯂꯥꯏꯖꯥꯒꯤ ꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯦꯝꯆꯥꯁꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯕ ꯉꯝꯂꯝꯗꯦ ꯃꯉꯣꯟꯗ ꯍꯪꯂꯛꯀꯗꯧꯔꯤꯕ ꯋꯥꯍꯪ ꯃꯌꯥꯝ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯃꯗꯨ ꯇꯥꯅꯤ ꯈꯟꯕꯗ ꯑꯗꯨꯅ ꯃꯦꯝꯆꯥ ꯄꯣꯠꯆꯩ ꯂꯩꯒꯗꯕ ꯑꯣꯏꯔꯕꯁꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯊꯋꯥꯟ ꯑꯃꯗꯤ ꯊꯋꯥꯟꯒꯤ ꯃꯃꯥꯟꯅꯕ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤ ꯌꯨ ꯊꯛꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯋꯥꯟꯅ ꯏꯇꯥꯎ ꯇꯣꯝꯕ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯪꯂꯝꯂꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯐꯖꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯗꯨꯗ ꯅꯨꯄꯥ ꯃꯌꯥꯝꯅ ꯂꯥꯛꯄꯗꯣ ꯂꯥꯛꯇ꯭ꯔꯦꯗꯅ ꯂꯥꯏꯖꯥ ꯆꯦꯟꯈ꯭ꯔꯦ ꯇꯥꯕꯗ ꯑꯗꯨ ꯅꯥꯄꯜ ꯀꯥꯅ ꯍꯤꯡꯕ ꯅꯨꯄꯤꯅꯕꯨ ꯈꯪꯂꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯊꯋꯥꯟ ꯑꯩꯅ ꯀꯔꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯒꯦꯗꯣ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯦ ꯁꯤꯅꯦ ꯅꯨꯄꯥꯗ ꯁꯤꯡꯅꯔꯨꯅꯨ ꯍꯥꯏꯁꯦ ꯑꯗꯣ ꯏꯇꯥꯎ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤ ꯅꯪꯅ ꯅꯨꯄꯤ ꯊꯤꯕꯗ ꯂꯥꯏꯖꯥꯅꯁꯨ ꯀꯩꯝ ꯍꯥꯏꯔꯛꯇꯧ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯃꯥꯗꯤ ꯁꯦꯟ ꯌꯥꯝ ꯄꯤꯈ꯭ꯔꯕꯅꯤꯅ ꯄꯥꯕꯨꯡꯁꯨ ꯑꯍꯥꯟꯕꯗ ꯏꯇꯥꯎꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯝꯕꯗꯣ ꯏꯇꯥꯎꯅ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯈꯤꯕꯗꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦꯅ ꯏꯇꯥꯎ ꯇꯣꯝꯕ ꯅꯨꯄꯤꯒ ꯊꯤꯔꯣꯏ ꯁꯨꯃꯥꯏꯅ ꯉꯥꯎꯊꯣꯛꯄ ꯂꯥꯡꯊꯣꯛꯄꯁꯦ ꯅꯨꯄꯤ ꯊꯤꯈ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯏꯇꯥꯎꯒ ꯉꯁꯤ ꯑꯁꯨꯝꯅ ꯐꯝꯃꯤꯟꯅꯔꯒ ꯌꯨ ꯊꯛꯂꯤꯁꯦ ꯌꯥꯈꯤꯗꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯊꯋꯥꯟ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯃꯆꯤ ꯑꯗꯨꯗ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯁꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯂꯥꯏꯖꯥ ꯃꯥꯒ ꯇꯤꯟꯅꯕ ꯃꯇꯥ ꯊꯣꯏꯕꯤꯒ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯏ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕꯗꯨ ꯃꯁꯥ ꯑꯗꯨ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏꯖꯥꯁꯨ ꯃꯇꯥ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯆꯠꯅꯤꯡꯗ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯏꯖꯥ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕꯗꯨ ꯌꯧꯔꯗꯨꯅ ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯁꯤ ꯍꯥꯏꯕꯒꯤ ꯐꯝꯂꯝꯃꯤ ꯊꯣꯏꯕꯤꯅ ꯂꯥꯏꯖꯥꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯏꯇꯥ ꯂꯥꯏꯖꯥ ꯀꯩꯅꯣ ꯑꯗꯨꯝꯅ ꯋꯥꯈꯜꯗꯣ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯈꯟꯖꯤꯟꯗꯕꯁꯨ ꯈꯔ ꯇꯝꯃꯨ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯗꯤ ꯅꯁꯥꯁꯨ ꯌꯥꯔꯔꯣꯏ ꯏꯇꯥ ꯅꯪ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗꯦ ꯅꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯤ ꯏꯇꯥ ꯊꯣꯏꯕꯤ ꯑꯩꯁꯤꯕꯨ ꯍꯤꯡꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯏꯃꯥꯁꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯜꯂꯤ ꯑꯩꯁꯦ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯇꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯥ ꯀꯞꯂꯛꯏ ꯊꯣꯏꯕꯤꯅ ꯂꯥꯏꯖꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯇꯥ ꯂꯥꯏꯖꯥ ꯑꯗꯨꯝꯅ ꯀꯞꯀꯅꯨꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯕ ꯏꯇꯥ ꯊꯣꯏꯕꯤ ꯑꯩꯁꯦ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯊꯣꯛꯂꯤꯕꯁꯤ ꯊꯣꯛꯂꯝꯂꯣꯏꯀꯣ ꯑꯩꯅ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯍꯦꯗꯣꯡꯗꯨꯅ ꯆꯠꯂꯨꯕꯅ ꯉꯁꯤꯗꯤ ꯏꯇꯥ ꯑꯩꯁꯦ ꯈꯣꯡꯐꯝ ꯁꯣꯏꯗꯅ ꯍꯤꯡꯂꯤ ꯄꯨꯟꯁꯤꯁꯦ ꯏꯇꯥ ꯂꯥꯏꯖꯥ ꯏꯇꯥꯅ ꯇꯧꯒꯦꯅ ꯇꯧꯕꯁꯨ ꯅꯠꯇꯅ ꯊꯋꯥꯟꯅ ꯇꯧꯕ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥ ꯑꯐꯕꯗꯤ ꯅꯠꯇꯦ ꯃꯥꯁꯨ ꯏꯇꯥꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯦ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯅꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡꯁꯨ ꯂꯥꯏꯖꯥ ꯍꯣꯏꯒ ꯇꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯁꯤꯡꯅ ꯂꯥꯏꯖꯥꯕꯨ ꯇꯤꯟꯅꯔꯝꯗꯦ ꯂꯥꯏꯖꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨꯁꯨ ꯇꯤꯟꯅꯔꯝꯗꯦ ꯃꯈꯣꯏꯅ ꯏꯁꯤꯡ ꯁꯣꯛꯀꯦꯅ ꯂꯥꯛꯄꯗꯨꯗ ꯊꯣꯏꯕꯤꯅ ꯀꯧꯔꯛꯏ ꯃꯇꯥꯁꯤꯡꯗꯨꯗ ꯂꯦꯝꯕꯤ ꯆꯅꯣ
ꯏꯇꯥꯁꯤꯡ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯔꯣ? ꯁꯤꯗꯪ ꯍꯦꯛ ꯐꯝꯈꯤꯁꯤꯜꯂꯛꯑꯣ, ꯑꯗꯨꯒ ꯄꯨꯟꯅ ꯏꯁꯤꯡꯗꯣ ꯁꯣꯛꯂꯒ ꯍꯟꯃꯤꯟꯅꯔꯁꯤ꯫ ꯆꯅꯨꯅ ꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗꯒ ꯐꯝꯅꯤꯡꯗꯦꯗ, ꯁꯦꯟ ꯈꯔ ꯄꯥꯏꯌꯦꯅ ꯃꯨꯛꯆꯈꯤꯕ ꯃꯤꯁꯛꯇꯣ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯐꯝꯕ ꯂꯥꯛꯄꯁꯨ ꯅꯠꯇꯦ, ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯏꯃꯥꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯗꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯄ, ꯀꯨꯏꯅ ꯂꯩꯕꯁꯦ ꯌꯥꯗꯤꯌꯦ꯫ ꯆꯅꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯂꯥꯏꯖ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯆꯅꯨ ꯍꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯆꯅꯨ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯤ ꯑꯃꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯅꯣꯏ ꯑꯩꯈꯣꯏꯁꯦ ꯇꯤꯟꯅꯔꯛꯄ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖꯗ ꯊꯣꯛꯂꯤꯕꯁꯦ ꯅꯈꯣꯏꯗꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯦꯝꯕꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯊꯣꯏꯕꯤ, ꯅꯪꯅ ꯂꯥꯏꯖꯒꯤ ꯃꯤꯆꯪ ꯑꯗꯨꯛ ꯌꯥꯝꯅ ꯆꯪꯂꯤꯗꯨꯕꯨ ꯂꯥꯏꯖꯅ ꯅꯪꯉꯣꯟꯗ ꯁꯦꯟꯒ ꯄꯤꯕ꯭ꯔꯣ? ꯍꯦ ꯂꯦꯝꯕꯤ, ꯅꯪ… ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯂꯦꯝꯕꯤꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯒ ꯈꯝꯂꯛꯏ꯫ ꯑꯗꯨꯅ ꯇꯧꯔꯕ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯂꯦꯝꯕꯤ ꯍꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯑꯃꯗ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯅꯤ ꯈꯪꯗꯕꯤ ꯁꯥ, ꯅꯣꯏꯕꯨ ꯑꯩꯈꯣꯏꯅ ꯀꯧꯔꯨꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯦ꯫ ꯅꯈꯣꯏꯒꯤ ꯅꯃꯥꯁꯤꯡꯗꯨꯗ ꯃꯤꯉꯣꯟꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯅꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯨꯁꯤ ꯆꯠꯂꯣ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯆꯅꯨ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯇꯥ ꯈꯔ ꯃꯣꯏꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯊꯣꯏꯕꯤꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯒ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯒ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯂꯥꯏꯖꯅ, ꯏꯇꯥ ꯊꯣꯏꯕꯤ, ꯑꯩꯒ ꯂꯣꯏꯅꯔꯨꯕꯅ ꯅꯪꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯍꯜꯂꯤ꯫ ꯍꯌꯦꯡꯗꯒꯤ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯅꯤ꯫ ꯅꯪꯅ ꯆꯠꯀꯗꯕ ꯂꯩꯔꯕꯁꯨ ꯏꯇꯥ ꯊꯣꯏꯕꯤ, ꯑꯩꯗꯤ ꯍꯧꯕꯤꯔꯛꯑꯅꯨ꯫ ꯑꯩ ꯀꯔꯤꯃꯠꯇ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯕꯨ ꯎꯔꯒ ꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯕꯁꯦ ꯑꯩ ꯇꯥꯕ ꯉꯝꯗꯤꯌꯦ꯫ ꯑꯗꯨꯅ ꯇꯥꯗꯅꯕ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯔꯣꯏꯒꯦ ꯏꯇꯥ ꯊꯣꯏꯕꯤ꯫ ꯏꯇꯥ ꯂꯥꯏꯖ, ꯌꯥꯔꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯏꯁꯤꯡ ꯁꯣꯛꯇꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯅ ꯂꯥꯏꯖꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯦꯔꯥꯅ, ꯏꯆꯟ ꯊꯣꯏꯕꯤ, ꯀꯔꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯎꯈꯤꯗꯕꯁꯨ ꯀꯨꯏꯔꯦ, ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯅꯨꯡꯉꯥꯏꯔꯤꯕꯣ? ꯍꯩꯃꯥ, ꯇꯥꯃꯦꯔꯥ, ꯌꯨꯝꯗ ꯀꯔꯝ ꯀꯥꯟ ꯂꯥꯛꯏꯅꯣ? ꯑꯩ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯄꯅꯦ꯫ ꯑꯣ, ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯋꯥꯏ ꯍꯥꯏꯕꯁꯦ ꯍꯦꯟꯅ ꯋꯥꯏ ꯍꯥꯏꯅꯩ, ꯑꯗꯨꯅ ꯋꯥꯔꯁꯨ ꯋꯥꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯃꯦꯔꯥ꯫ ꯇꯥꯃꯦꯔꯥꯁꯨ ꯎꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯂꯝꯈꯩꯗ ꯑꯗꯨꯛ ꯀꯨꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯇꯥꯃꯦꯔꯥ? ꯊꯣꯏꯕꯤ, ꯈꯟꯖꯔꯝꯕ ꯋꯥꯈꯜ, ꯁꯥꯒꯠꯆꯔꯨꯕ ꯑꯁꯥꯅ ꯀꯥꯏꯈ꯭ꯔꯕꯗ ꯀꯔꯝꯕ ꯑꯁꯥ, ꯀꯔꯝꯕ ꯋꯥꯈꯜꯗ ꯂꯩꯔꯨꯅꯤ? ꯑꯗꯨꯅ ꯂꯝꯈꯩꯗ ꯂꯥꯞꯅ ꯂꯩꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨꯔꯒꯦꯅ ꯆꯠꯄꯅꯦ꯫ ꯑꯗꯣ ꯊꯣꯏꯕꯤ, ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ꯫ ꯀꯩ ꯋꯥꯅꯣ ꯇꯥꯃꯦꯔꯥ? ꯑꯗꯣ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯁꯦ ꯑꯕꯣꯛ ꯊꯝꯕꯥꯜꯗꯒꯤ ꯁꯤꯡꯖꯨ ꯂꯩꯕ ꯂꯥꯛꯄꯅꯦ꯫ ꯑꯕꯣꯛ ꯊꯝꯕꯥꯜꯒꯤ ꯄꯣꯠꯐꯝꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯨꯁꯦ ꯇꯥꯃꯦꯔꯥ, ꯂꯥꯛꯑꯣ꯫ ꯑꯗꯨꯅ ꯐꯔꯅꯤ, ꯂꯥꯛꯑꯣ꯫ ꯏꯆꯟꯒꯤ ꯁꯤꯡꯖꯨꯗꯣ ꯅꯕꯨꯡꯅ ꯂꯩꯕꯤꯔꯒꯦ꯫ ꯇꯥꯃꯦꯔꯥꯁꯦ ꯁꯦꯟ ꯌꯥꯝ ꯄꯥꯏꯔꯕ ꯃꯥꯜꯂꯦꯗ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯦꯔꯥ ꯅꯣꯛꯂꯒ, ꯁꯦꯟ ꯑꯃꯨꯛ ꯇꯣꯏꯕ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯆꯟ ꯊꯣꯏꯕꯤ, ꯁꯤꯡꯖꯨ ꯂꯨꯄꯥ 1ꯒꯤ ꯂꯩꯒꯦ꯫ ꯏꯁ, ꯂꯨꯄꯥ 5ꯒꯤ ꯂꯩꯗꯧꯅꯤ, ꯌꯥꯔꯣꯏ꯫ ꯍꯣꯏ, ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯣ ꯄꯣꯠꯐꯝꯁꯨ ꯌꯧꯔꯦ, ꯁꯤꯗ ꯐꯝꯃꯁꯤ꯫ ꯍꯣꯏ ꯇꯥꯃꯦꯔꯥ꯫ ꯑꯁꯨꯝꯅ ꯃꯦꯔꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯂꯥꯏꯖꯗꯤ ꯂꯨꯍꯣꯡꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛꯀꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯣꯡꯉꯥꯟꯕꯒ ꯑꯩꯗꯤ ꯂꯝꯈꯩꯗ ꯆꯠꯂꯦ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯁꯦꯟ ꯄꯥꯏꯕ ꯏꯃꯨꯡꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ꯫ ꯃꯦꯔꯥꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯇꯅ ꯃꯦꯔꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯦꯔꯥ, ꯅꯆꯟꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤ ꯇꯧꯔꯒꯦ? ꯍꯥꯏꯌꯣ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ꯫ ꯃꯥꯅ ꯀꯞꯄ, ꯃꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯎꯔꯒꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯅ ꯍꯦꯟꯅ ꯋꯥꯏ꯫ ꯍꯥꯏꯌꯨ ꯊꯣꯏꯕꯤ, ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇ꯭ꯔꯥ? ꯃꯄꯨꯔꯣꯏꯕꯅ ꯂꯨꯅ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯥ? ꯇꯥꯃꯦꯔꯥ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯅꯠꯇꯦ꯫ ꯏꯇꯥ ꯂꯥꯏꯖ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯣꯏꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯦꯔꯥꯗ ꯂꯣꯏꯅ ꯂꯤꯔꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯦꯔꯥꯗꯤ ꯄꯨꯡꯉꯛꯏ꯫ ꯃꯦꯔꯥ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ, ꯊꯣꯏꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯁꯦꯡꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯔꯥ? ꯇꯥꯃꯦꯔꯥ, ꯑꯁꯦꯡꯕꯅꯤ꯫ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯤ ꯇꯥꯃꯦꯔꯥꯗ ꯐꯥꯒꯤ ꯇꯧꯒꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯖꯗꯣ ꯑꯉꯥꯎꯕꯤꯒꯨꯝꯅ ꯂꯩꯔꯦ꯫ ꯋꯥꯈꯜ ꯃꯌꯥꯝ, ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯤꯁꯥ ꯃꯌꯥꯝꯁꯤꯅ ꯎꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯈꯜ ꯃꯌꯥꯝꯅ ꯏꯇꯥ ꯂꯥꯏꯖ
ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯤ ꯏꯃꯥ ꯃꯦꯝꯆꯥꯅꯁꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯕꯤ ꯏꯇꯥ ꯂꯥꯏꯖꯕꯨ ꯑꯗꯨ ꯃꯥꯅ ꯈꯪꯂꯝꯂꯤꯕ ꯏꯆꯟꯊꯣꯏꯕꯤ ꯅꯪ ꯍꯌꯦꯡꯗꯣ ꯂꯥꯏꯖꯕꯨ ꯑꯃꯨꯛꯇ ꯑꯩꯒ ꯎꯅꯍꯟꯒꯦꯔꯥ ꯑꯩ ꯃꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ ꯇꯥꯃꯤꯔꯥ ꯏꯇꯥ ꯂꯥꯏꯖꯗꯣ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯜꯂꯣ ꯍꯥꯏꯕ ꯌꯥꯗꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯍꯦꯛ ꯍꯥꯏꯕꯗ ꯍꯦꯛꯇ ꯁꯥꯎꯔꯛꯏ ꯊꯣꯏꯕꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯞꯅ ꯊꯦꯝꯗꯨꯅ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯍꯜꯂꯨ ꯑꯩ ꯋꯥꯐꯝ ꯈꯔꯗꯪ ꯍꯥꯏꯒꯦ ꯃꯉꯣꯟꯗ ꯃꯥꯅ ꯑꯗꯨꯝꯅ ꯋꯥꯅ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯔꯨꯗꯕꯅꯤ ꯇꯥꯃꯤꯔꯥ ꯑꯩ ꯍꯥꯏꯔꯒꯗꯤ ꯌꯦꯡꯒꯦ ꯑꯗꯨꯕꯨ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯌꯥꯅꯕ ꯍꯥꯏꯕꯤꯔꯣ ꯅꯝꯗꯅ ꯄꯨꯊꯣꯛꯄꯤꯔꯣ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯇꯅꯕ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯈꯥꯔꯣꯝꯗ ꯆꯠꯄ ꯈꯣꯡ ꯂꯝꯕꯤ ꯃꯆꯥꯗꯣ ꯑꯗꯨꯗ ꯑꯩ ꯉꯥꯏꯔꯁꯨ ꯉꯥꯏꯔꯝꯃꯒꯦ ꯑꯗꯨꯗꯗꯤ ꯃꯥꯁꯨ ꯌꯥꯔꯛꯀꯅꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛꯂꯣꯝꯗꯗꯤ ꯃꯥꯅ ꯌꯥꯔꯔꯣꯏ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯌꯥꯅꯕ ꯇꯧꯔꯛꯑꯒꯦ ꯇꯥꯃꯤꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯕꯤꯒꯦ ꯃꯣꯏꯗ ꯆꯥꯃꯤꯟꯅꯔꯨꯔꯣꯀꯣ ꯌꯥꯔꯦ ꯇꯥꯃꯤꯔꯥ ꯍꯧꯖꯤꯛ ꯆꯥꯕꯒꯤꯁꯨ ꯂꯩꯔꯦ ꯑꯩ ꯂꯩꯔꯒꯦ ꯑꯗꯨꯒ ꯆꯥꯃꯤꯟꯅꯔꯨꯔꯒꯦ ꯌꯥꯗꯦ ꯑꯩꯅ ꯂꯩꯒꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯔꯥ ꯁꯤꯡꯖꯨ ꯕꯣꯔꯥ ꯐꯅꯌꯥꯝ ꯂꯩꯕꯤꯔꯒ ꯊꯣꯏꯕꯤꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯊꯣꯏꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ ꯃꯦꯔꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯒ ꯅꯨꯡꯊꯤꯜ ꯌꯧꯔꯛꯂꯗꯨꯅ ꯊꯣꯏꯕꯤ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯦꯔꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯂꯥꯏꯖ ꯋꯥꯗꯨ ꯇꯥꯕꯗ ꯀꯞꯂꯛꯏ ꯑꯗꯨꯒ ꯏꯇꯥ ꯊꯣꯏꯕꯤ ꯑꯩ ꯊꯣꯛꯄ ꯉꯝꯂꯣꯏ ꯆꯝꯖꯔꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯑꯃꯛꯄꯅ ꯊꯜꯂꯕ ꯑꯩꯒꯤ ꯏꯁꯛꯁꯦ ꯑꯩ ꯎꯍꯟꯕ ꯉꯝꯃꯣꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯎꯔꯒ ꯃꯍꯥꯛꯁꯨ ꯐꯖꯅ ꯍꯥꯏꯅꯕꯤꯔꯣꯏ ꯑꯩ ꯉꯝꯂꯣꯏꯌꯦ ꯑꯩ ꯊꯣꯛꯄ ꯉꯝꯂꯣꯏꯌꯦ ꯏꯇꯥ ꯑꯩ ꯉꯝꯃꯣꯏꯌꯦ ꯏꯇꯥ ꯂꯥꯏꯖ ꯅꯪꯅ ꯊꯣꯛꯂꯨꯗ꯭ꯔꯕꯗꯤ ꯇꯥꯃꯤꯔꯥꯗꯣ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯅꯤ ꯅꯪꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯇꯥꯕꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯅꯪ ꯊꯣꯛꯇ꯭ꯔꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯔꯨꯏ ꯏꯇꯥ ꯂꯥꯏꯖ ꯏꯇꯥ ꯑꯩꯒꯤ ꯏꯁꯛꯁꯦ ꯑꯩ ꯃꯉꯣꯟꯗ ꯎꯠꯄ ꯉꯝꯂꯣꯏꯌꯦ ꯏꯇꯥ ꯂꯥꯏꯖ ꯅꯪꯅ ꯑꯗꯨꯝꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯅꯪꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯕꯗꯤ ꯅꯪꯅ ꯁꯥꯅꯠꯇꯅ ꯀꯅꯥꯅ ꯋꯥꯕꯤꯗꯣꯏꯅꯣ ꯑꯗꯨꯅ ꯈꯟꯖꯤꯟꯗꯕ ꯇꯝ ꯀꯥꯎꯊꯣꯛꯄ ꯇꯝ ꯑꯗꯣ ꯉꯥꯛꯇꯪ ꯑꯩꯒ ꯊꯣꯛꯎꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯇꯥꯃꯤꯔꯥꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯩꯅ ꯑꯩꯒ ꯊꯣꯔꯛꯂꯒꯦꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯇ꯭ꯔꯗꯤ ꯑꯩꯁꯨ ꯆꯤꯟꯊꯤꯕ ꯇꯥꯔꯅꯦꯕ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯍꯥꯏꯗꯨꯅ ꯊꯦꯝꯂꯒ ꯂꯥꯏꯖꯕꯨ ꯄꯨꯊꯣꯛꯄꯤꯔꯛꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯦꯔꯥꯅ ꯎꯔꯝꯃꯤ ꯃꯦꯔꯥ ꯂꯥꯏꯖꯒꯤ ꯁꯣꯛꯆꯤꯜꯂꯕ ꯃꯌꯦꯡ ꯇꯥꯔꯕ ꯃꯁꯥ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯃꯦꯔꯥ ꯃꯈꯣꯏ ꯌꯧꯁꯤꯜꯂꯛꯂꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯌꯧꯔꯛꯑꯦꯗꯅ ꯁꯤꯗ ꯐꯝꯃꯣ ꯇꯥꯃꯤꯔꯥ ꯏꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯅꯆꯟ ꯁ꯭ꯋꯥꯏꯗ ꯄꯤꯔꯨꯛ ꯍꯧꯕ꯭ꯔꯥ ꯌꯦꯡꯈꯤꯒꯦ ꯆꯔꯥ ꯑꯃ ꯊꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯏꯇꯥ ꯁꯤꯗ ꯑꯗꯨꯝ ꯂꯩꯌꯣ ꯀꯣꯟꯅ ꯌꯦꯡꯉꯣ ꯀꯩꯅꯣꯍꯦ ꯑꯩꯕꯨ ꯋꯥ ꯈꯪꯗꯕ ꯑꯃꯨꯛ ꯇꯥꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯣ ꯌꯥꯔꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯣ ꯑꯩ ꯄꯤꯔꯨꯛ ꯊꯤꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩ ꯃꯦꯔꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖ ꯁꯤꯗ ꯐꯝꯃꯣ ꯋꯥꯔꯤ ꯁꯥꯁꯤ ꯃꯦꯔꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗ ꯂꯥꯏꯖ ꯐꯝꯊꯔꯛꯏ ꯃꯦꯔꯥꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯊꯣꯏꯕꯤꯗꯒꯤ ꯇꯥꯔꯦ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯅ ꯂꯩꯗꯣꯏꯅꯣ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯂꯩꯈꯥ ꯇꯥꯔꯕꯤ ꯈꯣꯡꯐꯝ ꯁꯣꯏꯔꯕꯤ ꯑꯩꯒꯤꯗꯃꯛ ꯅꯍꯥꯛꯅ ꯋꯥꯕꯤꯒꯅꯨ ꯅꯪꯕꯨꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯐꯅ ꯍꯥꯏꯅꯕꯤꯔꯣꯏ ꯂꯥꯏꯖ ꯑꯗꯨꯝꯅ ꯀꯔꯤꯒꯤ ꯈꯜꯂꯤꯕꯅꯣ ꯅꯁꯥꯅ ꯅꯁꯥ ꯋꯥꯍꯟꯖꯔꯤꯕ ꯀꯩꯒꯤꯅꯣ ꯅꯍꯥꯜꯋꯥꯏ ꯅꯪꯒꯤ ꯐꯖꯕ ꯁꯛꯇꯝꯗꯣ ꯉꯁꯤꯗꯤ ꯃꯆꯤꯠ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯖ ꯅꯪꯒꯤ ꯐꯖꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯑꯃꯨꯛ ꯐꯖꯍꯜꯂꯛꯀꯅꯤ ꯃꯗꯨ ꯍꯥꯏꯕꯒꯤꯔ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕ ꯃꯁꯤꯁꯨꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯁꯨ ꯂꯩꯔꯤ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯆꯪꯈ꯭ꯔꯒꯦ ꯃꯤꯅ ꯎꯔꯒ ꯑꯩ ꯄꯥꯎꯊꯣꯛꯄꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯪꯕꯨꯁꯨ ꯄꯥꯎꯊꯣꯛꯄꯤꯅꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯅꯪꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯋꯥꯆꯩ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯍꯥꯏꯕꯤꯔꯣ ꯍꯥꯏꯒꯦ ꯂꯥꯏꯖ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯐꯝꯗ ꯆꯩꯅꯥ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯂꯩꯔꯤ ꯑꯩ ꯈꯪꯉꯤ ꯆꯩꯅꯥ ꯀꯌꯥꯗꯣ ꯑꯩꯅ ꯀꯣꯛꯍꯟꯖꯔꯒꯦ ꯂꯥꯏꯖ ꯅꯪꯒꯤ ꯍꯥꯡꯂꯕ ꯊꯃꯣꯏꯗꯣ ꯑꯩꯅ ꯃꯦꯟꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯑꯍꯥꯡꯕ ꯊꯃꯣꯏ ꯑꯁꯤꯁꯨ ꯅꯪꯅ ꯃꯦꯟꯁꯤꯟꯕꯤꯔꯣ ꯑꯩ ꯉꯁꯤꯁꯨ
ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯥꯡꯗ꯭ꯔꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯐꯝꯗ ꯂꯦꯡꯗꯅ ꯂꯩꯔꯤꯌꯦ ꯂꯥꯏꯖꯥ ꯊꯥꯃꯦꯔꯥ ꯅꯪ ꯑꯩꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯨꯄꯥꯅ ꯂꯧꯕꯤꯗ꯭ꯔꯕꯤꯅꯤ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯇꯥꯃꯦꯔꯥꯒꯤ ꯋꯥꯗꯣ ꯑꯩꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯂꯅꯤ ꯈꯟꯕ꯭ꯔꯥ ꯑꯩꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ ꯃꯗꯨ ꯍꯥꯏꯕꯒꯤꯔꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯊꯣꯔꯛꯂꯤꯁꯦ ꯑꯩꯁꯦ ꯀꯅꯥꯅꯣ ꯑꯩꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯖ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯏ ꯂꯥꯏꯖ ꯃꯈꯥ ꯇꯥꯅ ꯀꯞꯅ ꯀꯞꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯍꯥꯛꯅ ꯑꯃꯨꯛ ꯀꯥꯏꯍꯧꯕꯤꯔꯅꯨ ꯑꯩ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯀꯤꯔꯦ ꯅꯨꯄꯤ ꯑꯃꯠꯇꯅ ꯅꯨꯄꯤꯕꯨ ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯅꯨꯄꯥꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤꯕꯨ ꯂꯧꯕꯤꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯕꯤꯔꯒ ꯃꯥꯡꯍꯟꯕꯤꯔꯝꯕ ꯉꯥꯛꯇꯅꯦ ꯑꯩ ꯀꯤꯔꯦ ꯅꯨꯄꯥꯅ ꯑꯩꯈꯣꯏꯁꯦ ꯑꯩ ꯀꯤꯔꯦ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯃꯦꯔꯥꯁꯨ ꯀꯞꯄꯤ ꯃꯦꯔꯥꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖ ꯅꯪꯅ ꯈꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯝꯅ ꯑꯩꯁꯨ ꯇꯧꯔꯝꯒꯅꯤ ꯈꯟꯕ꯭ꯔꯅꯦ ꯍꯥꯏꯌꯣ ꯈꯟꯕ꯭ꯔꯣ ꯅꯪꯅ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯝ ꯀꯞꯆꯈꯤ ꯑꯩꯅ ꯀꯌꯥꯝ ꯋꯥꯈꯤ ꯅꯪꯅ ꯃꯗꯨ ꯈꯪꯕꯤꯗꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯌꯦꯡꯕ ꯉꯝꯂꯣꯏ ꯈꯟꯗꯨꯅ ꯑꯩ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯞꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯕꯒꯤꯔ ꯈꯪꯗꯦ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯊꯝꯕꯤꯔꯝꯂꯤ ꯂꯥꯏꯖ ꯅꯪ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯌꯥꯕꯤꯌꯨ ꯑꯩ ꯅꯪꯕꯨ ꯁꯦꯟꯅꯖꯔꯒꯦ ꯅꯪꯒꯤ ꯄꯤꯔꯥꯡ ꯑꯗꯨꯕꯨ 이콧이나 떼톡스러기 라이자 다메라 ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯅꯨꯄꯥ ꯅꯣꯏꯁꯦ ꯑꯀꯤꯕ ꯐꯥꯎꯔꯦ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯑꯃꯨꯛ ꯆꯩꯍꯟꯕꯤꯔꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯑꯩꯁꯦ ꯀꯌꯥꯝ ꯋꯥꯍꯟꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯣꯏꯅ ꯂꯥꯏꯖꯥ ꯑꯩ ꯅꯪꯕꯨ ꯋꯥꯍꯜꯂꯒꯦ ꯈꯟꯅ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯋꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯣ ꯑꯩꯅ ꯀꯣꯛꯍꯟꯖꯒꯦ ꯍꯥꯏꯕꯅꯤ ꯅꯪ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨꯕ ꯂꯥꯏꯖꯥ ꯉꯁꯤꯁꯨ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯥꯏꯖꯥ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯀꯜꯂꯤꯕ ꯂꯥꯏꯖ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯄꯤꯁꯨ ꯇꯥꯅ ꯃꯥꯅꯦ ꯑꯩꯗꯤ ꯊꯃꯣꯏ ꯀꯟꯕꯤꯅꯦ ꯃꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯨꯗꯕ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯁꯥꯟꯅꯔꯨꯕꯅ ngasi ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯍꯜꯂꯝꯂꯤꯕꯅꯦ ꯀꯥꯏꯈ꯭ꯔꯕ ꯊꯃꯣꯏꯁꯦ ꯁꯝꯖꯤꯟꯖꯕ ꯐꯥꯎ ꯉꯝꯖꯗꯕ ꯑꯩꯅ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ ꯁꯣꯝꯗ ꯄꯤꯔꯨꯛ ꯊꯤꯔꯒ ꯂꯩꯔꯝꯕ ꯊꯣꯏꯕꯤ ꯑꯗꯨ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗ ꯎꯔꯗꯨꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯏꯇꯥ ꯂꯥꯏꯖꯥ ꯀꯩꯗꯧꯔꯒꯦ ꯇꯥꯃꯦꯔꯥ ꯀꯩꯗꯧꯅꯔꯒꯦꯕ ꯁꯦ ꯋꯥꯔꯤ ꯁꯥꯎ ꯍꯥꯏꯔꯒ ꯈꯠꯅꯔꯛꯂꯤꯁꯤ ꯀꯩꯒꯤꯅꯣꯕ ꯃꯦꯔꯥ ꯊꯣꯏꯕꯤꯗ ꯋꯥꯔꯤ ꯂꯤꯔꯛꯏ ꯊꯣꯏꯕꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯃꯇꯥ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯏꯖ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯂꯒ ꯀꯞꯇꯨꯅ ꯂꯩ ꯏꯆꯟ ꯊꯣꯏꯕꯤ ꯅꯇꯥ ꯂꯥꯏꯖꯁꯦ ꯅꯕꯨꯡ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ ꯅꯪꯅ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯌꯥꯔꯛꯀꯅꯤ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯈꯣꯡꯐꯝ ꯁꯣꯏꯔꯕꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯥꯕꯨ ꯂꯧꯖꯒꯦ ꯃꯥꯅ ꯈꯣꯡꯐꯝ ꯃꯁꯤꯡ ꯈꯪꯗ ꯁꯣꯏꯔꯨꯕ ꯑꯣꯏꯔꯕꯁꯨ ꯊꯣꯏꯕꯤ ꯑꯩ ꯃꯥꯕꯨ ꯂꯧꯕ ꯉꯝꯒꯅꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯅꯤ ꯃꯦꯔꯥꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯅ ꯈꯜꯂꯤ ꯂꯥꯏꯖꯕꯨ ꯃꯦꯔꯥꯗ ꯉꯁꯤ ꯆꯦꯜꯍꯜꯂꯒꯦ ꯈꯜꯂꯤ ꯃꯔꯝꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯅꯣꯛꯅꯕꯤꯕ ꯎꯁꯤꯠꯄꯤꯗꯕ ꯃꯗꯨꯁꯤꯡ ꯑꯗꯨ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯂꯥꯏꯖꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯂꯥꯏꯖ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯔꯝꯗꯦ ꯃꯍꯥꯛ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯁꯨ ꯃꯥꯅ ꯉꯝꯅꯕ ꯎꯄꯥꯏ ꯀꯌꯥ ꯊꯤꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯂꯥꯏꯖ ꯃꯦꯔꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ ꯂꯥꯏꯖꯅ ꯌꯥꯔꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯦꯔꯥ ꯑꯗꯨ ꯂꯥꯏꯖꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯤꯗ꯭ꯔꯕꯗꯤ ꯃꯥꯁꯨ ꯃꯁꯥꯅ ꯃꯁꯥ ꯃꯥꯡꯍꯟꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯅ ꯌꯥꯔꯛꯄꯅꯤ ꯂꯥꯏꯖꯅ ꯌꯥꯔꯛꯄꯗꯨꯗ ꯊꯣꯏꯕꯤꯁꯨ ꯍꯔꯥꯎꯏ ꯃꯦꯔꯥꯁꯨ ꯍꯔꯥꯎꯖꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯥꯟꯅꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯏꯖ ꯑꯃꯗꯤ ꯃꯦꯔꯥ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯝꯃꯤ ꯊꯣꯏꯕꯤꯁꯨ ꯃꯈꯣꯏ ꯆꯠꯈ꯭ꯔꯒ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯍꯩꯃꯥ ꯊꯣꯏꯕꯤ ꯅꯇꯥ ꯂꯥꯏꯖꯗꯤ ꯏꯃꯥ ꯂꯥꯏꯖꯗꯣ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯔꯥꯏꯗ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯕ ꯏꯃꯥ ꯂꯥꯏꯖꯗꯣ ꯆꯦꯟꯈ꯭ꯔꯦ ꯍꯥ ꯀꯔꯤꯅꯣ ꯊꯣꯏꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯒ ꯊꯣꯛꯃꯤꯟꯅꯈ꯭ꯔꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯥꯕꯨ ꯂꯩꯁꯥꯕꯤꯔꯣ ꯃꯥꯅ ꯆꯦꯜꯂꯤꯕꯗꯨꯕꯣ ꯍꯥ ꯊꯣꯏꯕꯤ ꯃꯦꯝꯆꯥꯕꯨ ꯇꯞꯅ ꯊꯦꯝꯗꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯄꯥꯈꯠꯂꯝꯕ ꯁꯥꯎꯔꯝꯕ ꯃꯦꯝꯆꯥ ꯈꯔ ꯐꯥꯊꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛꯁꯨ ꯂꯩꯔꯝꯃꯤ ꯈꯟꯗꯨꯅ ꯃꯦꯝꯆꯥ ꯈꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯖ ꯃꯦꯔꯥꯗ ꯆꯦꯟꯗꯨꯅ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯝꯃꯤ ꯃꯦꯔꯥꯒꯤ ꯑꯍꯜꯁꯤꯡꯅꯁꯨ ꯃꯆꯥꯅꯨꯄꯥꯅ ꯄꯥꯝꯃꯦ ꯈꯟꯅ ꯄꯨꯔꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯇꯥꯟꯅꯗꯨꯅ
luhongbagi matam leplami. Matam lepladuna Mera amadi Laiza makhoi ani luhonglami. Luhonglaba matung Meragi imung haraun nungsinana awawa yaunda nungaina pankhirami.